3, 6, 7. Give ing the bro. Inga. Income does the in the very. ꯌꯥꯝ ꯁꯥꯍꯜꯂꯣꯏꯁꯤ ꯇꯧꯔꯦꯀꯣ ꯃꯔꯣꯏ ꯀꯩꯀꯩꯁꯦ ꯈꯔ ꯀꯥꯁꯤꯜꯂꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯅ ꯉꯝꯈ꯭ꯔꯦꯕ ꯍꯥꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯈꯤꯇꯪ ꯉꯧꯔꯗꯤ ꯈꯟꯅ ꯉꯧꯔꯀꯥꯟꯗ ꯃꯣꯏ ꯃꯍꯤ ꯍꯥꯞꯄꯀꯥꯟꯗ ꯃꯍꯤ ꯈꯔ ꯍꯥꯞꯀꯅꯤ ꯌꯥꯝ ꯁꯣꯝꯗꯅ ꯀꯩꯅꯣ ꯇꯧꯋꯤ ꯆꯝꯊꯣꯡ ꯀꯟ ꯊꯣꯡꯉꯤ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯑꯗꯨꯗꯒꯤ ꯕ꯭ꯔꯣꯀꯣꯂꯤꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯀꯩ ꯇꯧꯔꯒꯀꯣ ꯑꯂꯨ ꯀꯩꯀꯩ ꯍꯥꯞꯄꯒ ꯑꯗꯨꯅ ꯃꯍꯤ ꯈꯔ ꯌꯥꯝ ꯍꯥꯞꯄꯒꯀꯣ ꯑꯃꯨꯛ ꯁꯧꯍꯜꯂꯁꯤ ꯁꯤꯗ ꯃꯣꯔꯣꯛ ꯃꯆꯨꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗꯤ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯁꯥ ꯃꯔꯣꯏ ꯑꯃꯨꯛꯀ ꯃꯁꯤꯁꯦ ꯃꯍꯤ ꯀꯪꯅ ꯉꯧꯔꯀꯥꯟꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯣꯔꯦꯟ ꯀꯪꯀꯥꯟꯗ ꯑꯣꯏꯊꯣꯛꯑꯒꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯅ ꯍꯧꯅ ꯇꯧꯔꯁꯤ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯇ꯭ꯋꯁ ꯃꯨꯛꯕꯥꯡꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯅꯥꯎꯄꯥꯁꯤꯒ ꯆꯦꯂꯦꯟꯖ ꯑꯣꯏꯅ ꯂꯥꯛꯑꯦ ꯃꯃꯥꯡꯗ ꯍꯪꯒꯥꯝꯗ ꯄꯣꯛꯈꯤꯕ ꯑꯉꯥꯡꯗꯨꯅꯤꯀꯣ ꯉꯁꯤꯗꯤ ꯆꯥꯛꯁꯨ ꯈꯤꯇꯪ ꯌꯥꯝꯃꯕꯅꯦ ꯑꯗꯨꯗꯒꯤ ꯍꯤꯟꯖꯥꯡꯁꯨ ꯑꯩꯅ ꯁꯤ ꯇꯦꯡꯀꯣꯠ ꯑꯆꯧꯕꯁꯦ ꯃꯥꯅ ꯁꯤ ꯄꯤꯇꯨꯀꯥꯛꯁꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩ ꯁꯦꯀꯦꯟ 10 ꯑꯃꯒ ꯑꯩꯅ ꯄꯤꯊꯣꯛꯀꯅꯦꯕ ꯃꯥ ꯍꯥꯟꯅ ꯆꯥꯍꯟꯒꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯄꯥꯅꯤꯁꯃꯦꯟꯗꯤ ꯇꯦꯡꯀꯤ ꯅꯠꯇꯦ ꯗꯔꯝꯗ ꯇꯧꯔꯒ ꯀꯣ ꯃꯤꯅꯤꯠ 2 ꯏꯁꯤꯡ ꯑꯏꯪꯕꯗ ꯇꯤꯡꯒ ꯂꯩꯅꯕꯤ ꯁꯤ ꯄꯥꯅꯤꯁꯃꯦꯟꯁꯦ ꯑꯗꯨꯗꯤ ꯋꯥꯁꯦ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯖꯤꯟꯕ ꯇꯧꯁꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯈꯔ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯆꯦꯂꯦꯟꯖꯁꯦ ꯌꯥꯔꯕꯣ ꯌꯥꯔꯦ ꯃꯌꯥꯝ ꯁꯤꯁꯦ ꯊꯥꯡꯗꯣꯛꯆꯒꯦ ꯊꯝꯁꯤꯀꯣ ꯍꯧꯔꯁꯤꯔꯣ ꯍꯧꯔꯁꯤ ꯃꯔꯨꯗꯤ ꯆꯥꯔꯣꯏꯀꯣ ꯁꯦ ꯃꯔꯨꯗꯤ ꯀ꯭ꯋꯥꯏ ꯆꯥꯗꯣꯏꯅꯣ ꯈꯪꯅꯤ ꯈꯥꯡꯗꯨ ꯁꯤ ꯃꯈꯥ ꯊꯝꯒꯦ ꯊꯝꯃꯣ ꯁꯤꯗ ꯃꯣꯔꯣꯛ ꯀꯩꯀꯩ ꯍꯥꯞꯅꯅꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯒꯦ ꯁꯤ ꯃꯈꯥ ꯊꯝꯒꯦ ꯋꯥꯏ ꯆꯤꯟꯅꯕ ꯔꯦꯗꯤ 1 2 3 go 1 2 3 4 5 6 7 8 9 10
punishment 방자네. 짱 내리는 그래 좀 오다. Chỉ là quay hàng cái là thì cái bé gà đây hè. Đâu cái nó thông là mình đúng không? 푹 담그다 거기에. Mà họ nấu đông sao lấy ra này nâng như thế sắc thì ẩm hay gì thế bỏ cái thôi rồi gì vậy? đây là rồi gì chúng ta rất nhiều cây. làm doanh nghiệp được ạ. À, em thấy sao? 애들 좀 독이게. Anh Long nghĩ ra. Làm đó. Chén nó thua kìa. Chén nó tàu này. Bị hình tính nghe à? Sting rồi. Sting rồi. Nó mang cái bài display pi đầm này mà. Luôn chắc cái này.
ꯃꯩ ꯂꯣꯏꯁꯟ ꯊꯣꯡꯗꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯝꯃꯤꯠ ꯇꯧꯔꯒꯦ ꯆꯦꯂꯦꯟꯖꯁꯨ ꯂꯣꯏꯔꯃꯤꯅ ꯑꯗꯣ ꯄꯥꯅꯤꯁꯃꯦꯟ ꯔꯣꯝꯗ ꯆꯠꯅꯕ ꯇꯧꯔꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯨꯠꯊꯠꯂꯀꯥꯟꯗ ꯆꯥꯍꯜꯂꯒꯦ ꯃꯥꯒꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯏꯁꯤꯡ ꯆꯤꯡꯉꯤꯅꯦ ꯍꯧꯖꯤꯛ ꯇꯦꯡꯀꯤꯁꯦ ꯇꯦꯡꯀꯤꯒꯤ ꯗꯔꯝꯁꯦ ꯃꯥ ꯗꯨꯀꯥꯟ ꯆꯠꯈꯤꯕꯅꯦꯕꯀꯣ ꯍꯜꯂꯛꯄꯒ ꯄꯥꯅꯤꯁꯃꯦꯟ ꯄꯤꯖꯦ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯍꯥꯏꯔꯁꯦ ꯃꯉꯣꯟꯗ ꯔꯣꯅꯥꯜꯗꯣ ꯅꯪ ꯉꯥꯏꯔꯤꯅꯦꯍꯦ ꯅꯪ ꯉꯥꯏꯔꯤꯅꯦ ꯍꯥꯏꯕ ꯀꯩꯕ ꯀꯩꯕ ꯃꯩ ꯊꯥꯜꯂ ꯇꯧꯔꯝꯃꯦ ꯃꯥ ꯖꯤꯔꯨꯝ ꯀꯩꯀꯩ ꯂꯩꯔꯨꯅꯤ ꯀꯩꯀꯩ ꯂꯩꯔꯤꯅꯣ ꯖꯦꯁ ꯍꯣꯡꯗꯣꯔꯑꯣꯅ ꯍꯣꯡꯗꯣꯔꯛꯑꯒꯦ ꯇꯧꯔꯁꯦꯕ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯑꯗꯨꯗꯤ ꯍꯥ ꯂꯨꯞꯄꯁꯦꯔꯣ ꯂꯨꯞꯄꯁꯦ ꯅꯪ ꯏꯪꯅꯤ ꯏꯪꯉꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯈꯧꯔꯖꯥꯎꯅꯦ ꯑꯗꯨꯗꯤ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇꯪ ꯅꯠꯇ꯭ꯔꯣ ꯑꯁ ꯃꯤꯅꯤꯠꯁꯨ ꯊꯥꯗ ꯅꯪ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯑꯗꯤ ꯑꯩ ꯐꯣꯟ ꯈꯟꯅꯁꯦꯔꯣ ꯀꯥꯟꯅꯁꯦ ꯏꯪꯉꯦ ꯁꯤꯗꯤ ꯏꯪꯉꯦ ꯂꯨꯞꯄꯧꯔꯣ ꯊꯥꯔꯒꯦ ꯄꯥꯊꯣꯛꯑꯅꯤ ꯇꯧꯔꯤꯁꯤ ꯏꯁꯤꯡ ꯄꯥꯏ ꯄꯥꯊꯣꯛꯑ ꯀꯩꯝ ꯏꯪꯗꯕ꯭ꯔꯣ ꯏꯪꯉꯦ ꯅꯤꯡꯊꯝꯊꯥꯁꯤꯗ ꯏꯪꯗꯕ꯭ꯔꯥ ꯑꯁ ꯃꯊꯪ ꯀꯩꯅꯣ ꯇꯧꯁꯦ ꯌꯥꯛꯇꯗꯅꯀꯣ ꯃꯊꯪ ꯆꯦꯂꯦꯟꯖ ꯇꯧꯁꯦ ꯌꯥꯛꯇ ꯃꯥꯟꯗ꯭ꯔꯦ ꯔꯤꯀꯣꯕꯔꯤ ꯇꯥꯟꯕꯅꯤ ꯈꯟꯗꯣꯛꯑꯒꯦ ꯈꯤꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏꯇ ꯈꯔ ꯐꯣꯡꯗꯣꯛꯄꯤꯔꯣꯗꯅ ꯃꯊꯪ ꯆꯦꯂꯦꯟꯖ ꯀꯃꯥꯏꯅ ꯇꯧꯕ ꯃꯊꯪ ꯆꯦꯂꯦꯟꯖ ꯌꯥꯎꯔꯔꯣꯏ ꯌꯥꯎꯔꯣꯏ ꯍꯥꯏꯗꯤ ꯐꯖꯃꯟꯗꯦ ꯌꯥꯔꯔꯣꯏ ꯂꯝꯕꯥ ꯄꯥꯅꯕ ꯌꯥꯝ ꯀꯟꯅ ꯏꯪꯕ꯭ꯔꯣ ꯀꯨꯏꯅ ꯂꯣꯏꯁꯤꯜꯂꯗꯤ ꯏꯪꯉꯛꯇ꯭ꯔꯦꯗ ꯏꯪꯉꯛꯇ꯭ꯔꯦ ꯄꯥꯛꯅ ꯑꯥꯏꯁ ꯅꯠꯇꯕꯅꯤꯅ ꯀꯟꯅꯤ ꯀꯜꯂꯦ ꯃꯤꯅꯤꯠꯇꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯌꯦ ꯑꯗꯨ ꯏꯪꯉꯝꯃꯔꯣꯏꯗ ꯄꯥꯛꯅ ꯑꯍꯥꯟꯕ ꯍꯧꯕ ꯏꯪꯕꯩ ꯋꯥꯅꯤ ꯑꯍꯥꯟꯕꯩ ꯑꯗ ꯏꯁꯤꯡꯁꯤ ꯇꯦꯡꯀꯤꯗꯤ ꯆꯤꯡꯗ ꯉꯥꯏꯔꯤꯕꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯇꯦꯡꯀꯤ ꯏꯁꯤꯡꯁꯤ ꯏꯪꯕꯅꯦ ꯈꯔ ꯑꯗꯨꯝ ꯏꯪꯉꯤ ꯑꯁ ꯄꯥꯅꯤꯁꯃꯦꯟꯅꯦꯅ ꯑꯁ ꯀꯩꯝ ꯔꯤꯑꯦꯛꯁꯟ ꯄꯣꯛꯇꯦꯗ ꯃꯉꯣꯟ ꯃꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯝꯗꯧꯅꯦ ꯃꯁꯥꯁꯦ ꯀꯥꯏꯗꯩ ꯁꯤꯗꯤ ꯄꯥꯅꯤꯁꯃꯦꯟ ꯁꯥꯊꯤꯒꯗ꯭ꯔꯥ ꯈꯜꯂꯨ ꯁꯥꯊꯤꯗ꯭ꯔꯦ ꯁꯤꯗꯤ ꯄꯋꯥꯔ ꯕꯦꯡ ꯂꯣꯏ ꯆꯣꯠꯂꯦꯕ ꯌꯥꯗꯗꯅꯀꯣ ꯏꯁꯤꯡ ꯄꯥꯊꯣꯛꯍꯟꯕꯗꯨꯗ ꯐꯥꯗ꯭ꯔꯤꯕ ꯐꯥꯗꯣꯔꯦ ꯃꯅꯨꯡꯗ ꯍꯧꯒꯠꯂꯛꯄꯗꯣ ꯏꯪꯕ ꯑꯃ ꯇꯧꯅꯤ ꯏꯪꯕ ꯁꯥꯒꯠꯄ ꯑꯃ ꯌꯥꯏ ꯂꯣꯏ ꯌꯥꯏ खरा कहीं कहीं खरा हरम होता है नंगे ची लगे रो याद इंगंदना यात्रे सब्सक्राइब तो मार मो सब्सक्राइब तो गिरो मैं इंगंदना यात्रे तो विकास का पाना बजदी मथंग येंगे मार भी चलिए तो नहीं आया तो मथंग तो येंगे बे बस ला चिंता दी को बाय बाय